ITLF की स्पोक्सपर्सन गिलजा बुलजोंग की युमदा सखंगदबा सिंग नुंग थोमजिंदुना लांदारमले वाईफाई ऑफिस तसु नुंग थोमजिलमले हरी अथुबा मतमदा अनौबा कैबिनेट मिनिस्टर सिंग वसक लौदुना मणिपुरी लेंगक चौथोलकलबा याना लैरे हरी डिप्यूटी सीएम लोसी इगा जोमी की लीडर का क्लोज डोर द मीटिंग तौखरे इम्फाल द लैरिबा फुरुप सिंग नसीसिपुर गी नखुइबु उबा फंगलक्तबा कुइरे इंगतप्पा हंजिल हन्नबा सोइदना होटनामिनसी हाइना लोसी दिखोना फोंदोकलमले मणिपुर इंगतप्पा हंजिलकले इरांग म्यांमार की खुद चावना यावी हाइना सेंटर सुप्रीम कोर्ट थमख्रे लान हौरखिबदगी अतोपा एमएलए ने चुराचानपुर चंब लोसी दिखोना अहानबा ओइरे इम्फाल लैरिबा फुरुप सिंग चुराचानपुर की नखुइब उब फंगलक्तब कुइरे इंगतप्पा हंजिलहनबा सोइदना होटनामिनसी लोसी दिखो मे 2023 दगी हौरक्लबा हौजिक फावदा वरोइसिन पुरक्तिबा मणिपुर की तमथिरबा लान असगी मनुंग चुराचानपुर डिस्ट्रिक्ट नतबा अतोपा असेंबली कॉन्स्टिट्यूएंसी की एमएलए डिस्ट्रिक्ट असिदा चंब डिप्यूटी चीफ मिनिस्टर लोसी दिखोना अहानबा ओइखिबा लोइना यामलबा चुराचानपुर की म्याम द इम्फाल लैरिबा सिंग तोंगान तोंगान फुरुप सिंग की मियोइ सिंग नखुइब उब फंगलक्तबा कुइरे हाइरुदुना इकोइ पुमनमकना मणिपुर द इंगतप्पा हंजिलहनबा सोइदना होटनामिनसी हाइना फोंदोखरे वफम असिंग असि डिप्यूटी चीफ मिनिस्टर लोसी दिखोना फम असि पाइनबगीदमत वासक लौरबा मतुंगदा थांगलकपा मणिपुर द इंगतप्पा हंजिलकनबगी अनिसुबा खोंगसत चुराचानपुर डिस्ट्रिक्ट हेडक्वार्टर पांथोकपा थौरम अमदा सरुक यारादुना फोंदोखिबनी इम्फाल दगी हेलीकॉप्टर चटकिबा डिप्यूटी चीफ मिनिस्टर 36 AR की हेलीपैड थुंगलबा मतुंग लमका पब्लिक ग्राउंड सतुना मफम अदुदा पांथोखिबा हुमद्रागा नैपान सुबा जोमी नेशनल डे की मरी लेनबा फुटबॉल टूर्नामेंट लोइसिनबगी थौरम द सरुक याकी थौरम अदुदा चुराचानपुर की DC दारुल ब्रिगेडियर S प्रसन्न डिस्ट्रिक्ट पुलिस की SP गौरव देगरो चुराचानपुर की SDO अनुने याउन जोमी काउंसिल के मकोक थोंबलु सिंबसिंग अमसुंग यामलबा मियाम न सरुक याकी थौरम अदुदा चीफ मिनिस्टर न हाई मणिपुर की मफम पुमनौत लैरिबा मियाम की मरकत इंगतप्पा लेहनबा हाइबसी यामनमक मथौक तारे फिबम असि लेहलबा मतुंग द हिरम खुदिमक चौखत थौरांगी थबुक सिंग बाइखिटकदबनी वाथोक असना मणिपुर की फुल कांगलोप सिंग तोंगान तहन्नबा होनरे हाइकी लोइना टूर्नामेंट असि लोइसिनबगी थौरम द सरुक याकीबा यामलबा मियाम द उनसिलादुना महक हाई इम्फाल द लैरिबा तोंगान तोंगान फुरुप की मियोसिंग चुराचानपुर की नकुइ उरक्तबा कुइरे हौजिक लैरिबा पॉपुलर लेंगाक असina इंगतप्पा अमसुंग महौसागी फिबम द हंजिलक्तुना सखुरहन्नबा कन्न होनरी हाइरुदुना चीफ मिनिस्टर वाइकेम चानना मियाम द पिरकपा याइफु पाउजिल बुसुम हाकना पाउदमखी चीफ मिनिस्टर IDP सिंह इशू सिंग हक्सिन लवी अमसुंग मखोइगी याइफा थौरांग पाइखटपा पुकनिंग चंगले हाइना सुफंगदोखी जीसु ख्रिस्टन तंबीबो पाउताक सिंग पल्लदुना महकना हाइ इखोइ पुमनमक अमुक हन्ना इंगतप्पा हंजिल हलकनंग बसोइदना होनगदबनी हौखिबा मतमदा सोइखि लानखिबा सिंगदगी खंगहौबगा लोइनना कुकी नागागी वाथोकी मतमदा हक्थेंगनखिबा सिंग निंगसिंगलदुना असिगुंबा थौदोक असे अमुक हन्ना थोकहलगुम सि हाइकी अमरमदा साना खोनबगी मरु ओइबा पल्लदुना डिप्यूटी चीफ मिनिस्टर हाइ साना खोनबगी खुथांग द कक्तता इंगतप्पा हंजिलहकपा ngamgani maramdi sports study lining amasung phurup yauna ngamkhai khenaba leite haiki hojik lairiba lengak asina sana khotnabagi lamdan ha singbu lairiba matik mayaibu yokhatnaba hotnari hairiduna surasanpur da sumasin tumkalakliba sanaroi kaya laire haiki thormasigi de maktasat kiba deputy chief minister na tournament loisinbagi thorom da saruk yadringai gi mangoinana minute ni furom jomi council ki lusing basing amasung masiga khusamnaduna satliba leader sing ga close door meeting amasu pangthoki मिफम असदा सरुक याखिबा जोमी लुसिंग बसिंग ना IDP सिंग की चौखत थौरांगी थबुक पाइखट पगर लोइना चुराचानपुर दसु डेवलपमेंट वर्क सिंग पाइखट पा अमसुंग अतोप इशू कया लोइसिन बिबा वफम थमलकी डिप्यूटी चीफ मिनिस्टर की माइकै दगी सु वफम सिंग असे चीफ मिनिस्टर गा तानबगा अथुबु मतम दगो खनबा अमसुंग चुराचानपुर डिस्ट्रिक्ट ता इंगतपा हंजिलकनबा थबुक पाइखट कनी हाइबगी थाजब पिरमकी पनबया बदिंग असि लोइसिन के हुमद्रागा निपान सुबा जोमी नेशनल डे फुटबॉल टूर्नामेंट 2026 के ममंग थागे तरागा मरी दगी हौरखिबनी टूर्नामेंट असि की तरुक सुबा एडिशन असिता टीम कुनगा मंगाना सरुक याकी अदुगा विनर दना ट्रॉफी के कोनना रुपा लाख अहुम की सेल की मना पीखी टूर्नामेंट असि की फाइनल मैच ता गंगम सोकर अमसुंग जोमी फुटबॉल क्लब अनि न लंबा तौनखिबदा गंगम सोकर न गोल अनि अमदा जोमी फुटबॉल क्लब पु माइथिबा पीखी है मणिपुर थोकलिबा इरांग द म्यांमार रोमदगी खुथिंजिलई हाइबा वाफम सुप्रीम कोर्ट ता सोलिसिटर जनरल ना फोंदोखरे मणिपुर की फिबम फगलकपगा लोइना इंगतप्पा हंजिले हाइना सोलिसिटर जनरल ना सुप्रीम कोर्ट ता फोंदोखरे कुमसिंग 2023 दा मैतै फुरुफना शेड्यूल ड्राफ्ट डिमांड तौरकपगी मतंगदा मणिपुर हाई कोर्ट ना लेंगाक पीखिबा डायरेक्टिव अमदगी हौरखिबा मणिपुर की हिंसा गा मरी लेना सुप्रीम कोर्ट ना केस अमा लौखतखी सोलिसिटर जनरल तुषार मेहता लेंगा की माइकैदा लेपलगा लोइना कोर्ट हाई स्टेट अदुगी फिबम हौजिकति फगलकले शांति हंजिलकपगा लोइना महौसागुम चथोक चसिन तौबा हौरे मणिपुर गा युमथंगनरिबा म्यांमार दगी खुद थिंगजिलकपा खरा लैखि हाइबा वाफमसु फोंदोखी सुप्रीम कोर्ट थांगलखिबा पब्लिक इंटरेस्ट
litigation adu Chief Justice Suryakantana luchingba bench na lawkhatpaga loinana Manipur High Court na lawkhatlamba case adu amuk hana yengsinbaga loinana hearing chathaba haurakibani. Manipur High Court ki oina anauba Chief Justice hapsin baga loinana sindok sinjin tawkiba khara leire. Supreme Court ki bench adu da Justice Joy Malia Bagchi su yaubaga loinana Central Bureau of Investigation CBI na Manipur gi matang da marik chumba report pikhalak nabasu khangan khibani. Senior Advocate Brinda Governor Court aduda Fongdokibada Manipur Hingsagi victim ama handak talai khidre CBI na matam chana charge sheet thangatpa ngamdre. Trial court na su matam chana thabak tawde loinana case adugi men accused su masa lakhide. Loinana CBI su court aduda lakhide haina yaningdaba Fongdoki. Madugi paukumoina Solicitor General Tushar Mehta na hai Senior Advocate Governor gi wafam aduda kana amatana yet palaite. Victim oirabi adugi hak manghaloidabani ngasi Senior Advocate Colin Gonsal na su wafam madu hakchina lawraduna hai hingsa na sokalaba Meeoi sing khunda laita hanba haibadu khwaidagi maru oiba amani. Court na case aduga mari leinaba hearing February 13 ta chathagani. Kumsing 2023 dagi hauna Supreme Court na Manipur gi oiriba phibam gi matangda yengsinduna lakhibani nupi anigi yengba nungaitaba video viral oirakhiba dugi matangda su moto case ama lawkhatkibasu laikhrabani haiki. Manipur Police na tongan ba case kaya lawkhatuna thigetpagi thabak chathaba haukrabani haiki wafam aduda court na hai Manipur lenga na khunda laita hanabagi matangda kari thaurang lawkhatkrabage lenga na lawkhatpa khunda laita hanba amasung mari leinaba jackson thaurang sing adu pukhalakadabani. Manipur da ungkhana ringai cherakta special leave petition anishu Supreme Court a file tawrakrabani hairi. Moba Kuki khulgi waroisin puragna basin manafagani APO Nagaland gi Chumoke Dima Subdivision gi manung chanba Moba Kuki khulgi khunja singna Chakroma Public Organization CPO luchingba yauna member kayada ulakhibagi thawong amadi funa chainabagi thawdo adubu akanba mongda yaningdaba amadi nungaitaba fongdokladuna angami Public Organization APO na thawdo adu kanglufanigi marakta leirakhiba peaceful coexistence ta yamna chawna akaiba piba thawdok amani hairi. Organization asigi President Thezau Bihainau amasung General Secretary Kenais Leisa na Naikhana Khuyek piduna thadorak pacherol amagi matung ina pre-plan tawduna CPO gi President amasung luchingba singda direct attack tawrakhiba thawdok yamna laibak thibani. APO na CPO gi leader singna makhoi gi thongmi sing bulaksinduna makhata na Moba Kuki khulda akaya toy thongan badagi ngakthokhiba sing adubu thagatpa fongdorakli. Cherol asina makhata aduna APO nan angami territory singda Kuki singi honglakliba attitude amadi yumlonariba mafam singda chathariba balance sing asi APO na kupna senaduna lakhi amadi angami territory singna hengalakliba Kuki influxing asi su kupna yengsiduna lairi haina ACPO gi cherol amana fongdorakli hojik lairiba phibam asida makhoi gi ima Ipai po singna numinung siga loinana Kuki singbo angami territory singda changjafam pikhibani haibasi kaudaba fai amadi angami territory singda lam kalakpa manaba maungda matam kayadagi tradition oina leklaba peaceful coexistence thugainaba honarakpa yaroi. APO na aphaba wakhalon galoinana CPO gi luchingba singa Moba Kuki khulgi headman amasung chairman ga aphaba mari thamduna thogliba irang asigi waroisin puraknaba sinbana chungmani haina cherol asina fongdorakli. Mitarani suraba khemchana luchingba lengak portfolio su yanthoktre ministry expansion su tawdre haidokpa matang chadaba high command gi aron mathaurang ama leiramgani thajanari. Chahi amarom president rules ki lengak leiruraba matung da Manipurda popular government ama linglakhiba numitarani sukhrabasu chief minister yumnam khemchan ga puna wasak lominakhiba cabinet minister singi portfolio yanthoktre masigi sumathakta hangduna leiriba minister tare su mentiondri. Matam sangna portfolio pithokhtaba amasung minister gi fam hapsilaktaba maram oiraga miyamna social media da kari matauno tawribasi bo haina hangnarakle. Lekai dana chibon election na handokhiduna thabak amata kauba ngamhoroi ko hainari. Anauba lenga ama semkhra batungda BJP legislature singi manungda nangpak tanabasu leitre. Yanadaba leirambasing hojikti loinamak punsinakre masidagi handokladuna Kuki Jo Kangbugi MLA singi maraktasu khaibok amadi lengak sembada sagalak laklabani. Kangpokpi maikaida irang thoklamba hojikti nemthakre nemchakibgen deputy chief minister hablakpada Churachandpur maikaida amasung Saikul assembly constituency romda irang khara horambana tana Kangpokpi assembly constituency gi dadi nemchakibgen deputy chief minister oirakpadu yanare haina loinamak khangnare. Thazabi yaba mafamdagi fangba pauna ha yumnam khemchana Manipur gi chief minister oirakhibasi legislature singna khanjaba luchingba natte center gi luchingba singna hablakpani. Maram aduna mahangna hojik portfolio amasung ministerial expansion gi damak center gi yaka yengduna leiri.
Isu anisida mahangna sungsoi soidana party gi luchingmasing pau faunarangani center sumyamgi aningba pamba du soidana khanglamgani adubu haidoktaba arunba thawrang ama leirumgani haina akhang ahi kharana thajanari government asigi mangda tariba achauba potlum haiba taragadi manipurda ingtapa purakpasini national highway singda mahusagumna ki tujungba yaudana miyam chathok chasin tauba yahanba amasung kuki jo singna anauba lenga asida saugatpaga loinana center gi luchingwa singna makhoi MLA singi marakta ama natraga ani minister pirakpada irang thogandaba haibasi khwaidagi maru oiri kuki jo singi marakta hojikti lengak sembada yaugadabani haina kangbu ama yaroidabani haina kangbu ama thorakle makhoibu punsinbamak natragasu wasak lobada akai atoi thogandanaba MLA oiribasingi maral mathumda attack tawraktanaba miyamgi ihau lahandanaba maru oina mar amasung paitegi kangbu romda mieng thamnaga civil society singa wari sanaramgani haina thajanari hairiba isu asi khajiktang laikhai tarakpada wasak lawrakani portfolio su mathang yenthorakani hainari awang nongpoki ahanba emergency landing facility PM na sangakre Assam gi Dibrugarh district manung chana laiba Morangda Prime Minister Narendra Modi na ngasi awang nongpoki ahanba emergency landing facility sangakre Zabuada thunglaba matungda Prime Minister na Indian Air Force ki C-130J aircraft ama tonglaga emergency landing facility da thungki Teza Sukhoi amadi Rafale yauna fighter jet singi aerial display ama Prime Minister na yengki Assamda lupa crore chama changna semgaliba emergency landing facility amasung military amasung civilian aircraft singi runway oina sizinaba yagani Airport ta aeroplane tabagi khudongchaba leitaba matamda civilian aircraft sing hariba landing facility asi sizinabagi khudongchaba leigedari tan nifu fawba lumba fighter aircraft amadi tan butara mari fawba lumba transport aircraft sing facility asi da landing tawagi khudongchaba leigani kumja 2021 da India gi ahanbu oina Rajasthan gi Barmar district ta emergency landing facility ama sanga khibani Epstein masa mathanta sijakibana te maming leiraba forensic pathologist Dr. Michael Vadena Jeffrey Epstein masa matomta sijakhiba natte haina phongdokre The Telegraph ta piba interview amada Dr. Vadena hai ki Department of Justice na thadorokpa khudam changdam yenglaba matungda Epstein bu kanagumba amana makhori metlag hatkibani haibagi khudam mayek sengna phangba ngamde New York Medical Examiner Office amasung Chief Medical Examiner Dr. Barbara Sampson amadi Jeffrey Epstein masa matanta sijakibani haina phongdokhrabani hiramasigi matangda Dr. Vadena hai ki Jeffrey gi physical autopsy tawba matamda Dr. Sampson yaukide suicide tawbada daikidabani haibasi thajaningai oide sanglaba chahi yankai New York ki tongan mafamda thabak tawduna lakpada kanaguma Meeoi ama thawri yanduna siba matamda ngaksamgi khawrigi sarukta mafam ahum thongna fracture tawba thengnaraktri Handak Epstein gi matangda thengnariba sina hanbani Jeffrey Epstein na sigedaba numit kharani walingaida yamna maru oiba file ama leak oirakhi hairi PMKSY scheme gi lupa crore chamaga marfu thabak tawdana Agri Department na yenna thokre kesorjin Pradhan Mantri Krishi Sincharity Yojana PMKSY scheme gi makhada Laumi singi pirakpa lupa crore chamaga marfu gi Senfam Agriculture Department gi Director scheme gi Nodal Officer amadi Department gi official singna yenna thokre hairi Aranba tawriba official singi mathakta action lokhanaba Prime Minister Office ta iba cherol piduna wakatkre wakatabi drabadi logi mateng logani haina RTI activist ayekpam kesorjin na phongdokre Manipur Press Club ta Paumisinga unaba mada ayekpam kesorjin na hai kumja 2018 dagi 2022 fawada Pradhan Mantri Krishi Sincharity Yojana gi makhada beneficiary singi matangda RTI thaduna hangluba matamda mari lenaba minister gi sagai gi mi agriculture department gi assistant agriculture engineer oibadana thuna scheme gi nodal officer amadi department gi staff singi aranba mawongda mari mata kaya hapchinuna yamlaba miyam gi senfam yena thoklam bagi khudam changdam phangbangam ki RTI dagi phanglakhiba report aduda yumfam oiraga Manipur DGP da iba cherol ama piduna aranba tawriba sing adugi mathakta action lokhana ba haijaba leikre police ki maigai dagi aranba tawriba singi mathakta action lokhana bagi India gi Prime Minister Office ta chahi asigi February anida waka cherol ama piduna khangankre ma ki waka cherol asi PMO na lokre aranba tawriba sing asigi mathakta mari leinaba singna action lokhatrabadi law court ki mateng lawragani haina RTI activist asina makhata na phongdokhi ba masung khurau thangba thabak amata leitrabadi Saukhat Thaurangi Thabaksing Irai Laina Paikhatpa Yagani Chief Minister State asida Paikhaliba Chaukhat Thaurangi Thabaksing Apanba Masung Khurau Thangba Amata Leitrabadi Irai Laina Paikhatpa Yagani Haina Chief Minister Waikhem Chanangasi Imphal Turel gi tongan ba mafamda
Paikaliba returning wall chonbagi thabak thoramsing hakthengna yengsinba chatkiba khongchat amaga mari leinana phongdokre. Chief Minister gi khongchat aduga mari leinana singjamai oinam thingel gi nongpok thangbada sagaliba meter chamaga kun lom sangba river bank ki returning wall sing adu hakthengna yengsinba chatkiba khongchat amaga mari leinana wafam asi phongdokhibani adubu makhata na press na hangba tongan wahang singi matang dadi kamen amata pikhide khongchar aduga mari leinana ekhoi gi club singjamai oinam chingel gi secretary oinam Pravin Khumana haikibada chai khudingi oina ising ichau lakpa matamda oinam chingel gi area da leiriba tural torban sing asi tatana kaiganba ama oi masina miyam da awaba amasung khudong chadaba kaya mayoknai mamang chahi da su oinam chingel gi kharom da khara chalaga leiba tural torban gi launambal kaibadigi mafam adugi miyam chauna awaba mayoknakhi asiguma tangai fadabasing asi yenglaga nongju thalak tringeda Chief Minister Yumnam Khem Chana war footing da oinam chingel gi nongpok torban gi meter chamaga kun sangba retaining wall asi saba hokhibani retaining wall asi flood management border area program gi senthang makhada water resource department na mamang chahi gi December 18 da saba hokhibani retaining wall asi chada 90 gi mathakta loire hojik samgaliba retaining wall asi gi sanction package ta yaudrabasu retaining wall asi gi awang amasung makha thangba sarukta kinthaduna leiriba retaining wall amadi water supply mapa asisu athuba matamda tonganba package ama lautharaga sengatpa horagani hainasu Chief Minister na miyam da thajaba piramle masigi demakta nungaiba phongdokli chahi khudingi Imphal tural gi isingi imai hengalakpa matamda torban mataida leiba lekai gi Meeoi sing tumba yaramdaba adu handak chahi asidagidi makha tana leiraroi haiki panba yabadi singjamai oinam thingel mapa khakta natana Imphal tural gi tongan ba mafam singda tural gi ising asi luna na thamnaba amadi biochemical oxygen demand hanthanaba retaining wall chaliba saruk sing koina chatuna yengsin ki lamlong thong mayagi Imphal tural torban da pilot project ama oina leiroi ningkhaiba amasung ising quality fagarhanaba paikhatliba meter chama sangba eco embankment ki thabak singsu yengsin ki khurai salanthong amasung pangai lambi da paikaliba development work sing adu yengsin baga loinana mari leinaba implementing agency sing da suriba thabak sing adu matam chana loisinaba akanba instruction piramki Chief Minister gi khongchat adu da Principal Secretary Forest Environment and Climate Change Arun Kumar Sinha Environment and Climate Change ki Director T Brajakumar amasung atai mari leinaba official kayasu sarugyakhi PM na Manipur da chatuna miyam gi awaba yengsinaba Congress na flight ticket ka khrei Manipur da hojik thokliba irang asi loisinaba amadi Manipur miyam gi damak khalli haibadu unaba PM na Manipur da chatuna yengsilo haiba demand da Congress Party na Prime Minister Narendra Modi ga Assam dagi Manipur fawbagi flight ticket ka khrei Congress luchingba Pawan Khewara ma ki ex thagalakiba post amada haribana Prime Minister na awang nongpok state singda chatkadariba khongchat asida Manipur da su chatuna yengsinbiu mikhal pangthoklaba sem sariba state singdadi Prime Minister na priority ni haina khalabasu Manipur asi nathaiduna thambadi achumba khongthang oiroi Assam amasung Manipur ani asi yamna lapnaba lam nate maram aduna Assam da hojik leiriba Prime Minister na Manipur da chattana state adugi miyam da achauba thajaba ama soidina sagatpa ngamgani madugi namakta Congress Party na Prime Minister bu Guwahati dagi Imphal fawbagi flight ticket kaklei Prime Minister na tawgadabasi flight aduda kakhatlaga Imphal fawba chatpa khaktani Prime Minister gi personal phone number leitabana flight ticket adu post ta oina thagalakpani Prime Minister na mafam aduda chatlaga Manipur miyam gi damak India na khali haibadu thabak oina upiu haina su post asi damakha tana phongdoragli Congress luchingba aduna thagalakiba post aduga mari leinana PM office tagi khudaki oiba response amata leitri Sel munba UK ne ama fare security force ngarang Surasanpur PS ki manung chanba matijang kuldagi lujakai wifi kun ko ba UK ne gi ki halaga sel munba kedar ama 9mm ki country made pistol ama amasung maru hum ko na fare haidi sabalo idriba metro pillar kin tharak pada Meeoi ama Sire ahum Sokle Maharashtra ki Mumbai ki Mandula area da sabalo idriba metro line ki pillar kin tharak tuna makhada chasok chasin tawba gari kaya nansin bedagi Meeoi ama Sire amasung atwa pahum asok apan nangkre haidi